isai sakpat chatpada puba bag langthoklambadage bom oiraboi ningduna mi painarure isai sakpat chaluraga kauduna khoti post amada isai sakpada setpa phirol yauba air bag ama langthoktuna thamlambadage bom oiraboi ningduna miyamna mi painarure Tawdog asi Imphal Police Station ki manung chana laiva Sagolban Bijoy Govinda Mabudo Mantri lambi gi lambi nakal da yungba electric khoti post amagi manakta lairambani air bag manung da bom yauram godra haiduna police laktuna yengsilingai da yumkhaibam Tandal Khan Baluwang kauba pala isai sakpa amagi nupi na thoraklaga bag adu magi nupana isai sakpa chatpada puba bag ni haibadage mi paiba du phaki haire Makhol hoba gari ki silencer sing Takhaikhre chaka ani panba gari singda company na hablakpa silencer sing modify tauba amade sindoktuna makhol honba gari sing traffic control police Churachandpur na Takhaikhre haire Thagatlaba masing yamlaba silencer sing adu miya mamangda puthoktuna roller na takhaiduna mangankhe aina yadaba mawongda semdoklaga makhol honliba gari sing thagatpagi thabak makha tana sathakhigani haire Atopa paw amada Diamond Radio na sel gi mateng pangkhre Laikhidraba Lilaroi Chinglen Thiam gi Sumang Lila Council na sinba mahak puikai khumnabu utpagi thoramda Diamond Radio tariba listeners singna angamba sel gi tengmang pibirakba amade Manipur gi manung amadi mapan lamda Diamond Radio tabiriba kayana tengbang lakpa sing adu ngarang Chinglen Thiam gi imung manungda Diamond Radio gi program executive James Hakruzam na khusin nakre loina na thoram asi hobadagi loiba phauba Diamond Radio da amadi YouTube Diamond Radio na malem sinba thungna live sandoktuna uhan Haire CM Hayeng Delhi Chatkadaure Manipur ki Chief Minister Nongthungbam Biren Hayeng Delhi ki damak Imphal Thadokadaure Chief Minister ki khongset asida BJP ki Manipur State Unit ki anauba President Professor S Tiken Rajya Sabha ki MP Mikhalda Mai Pakraba Ningthau Laisemba Sana Jawbana Singba Loinaba Yabagi Thajaba Leire Delhi yauraba matungda CM na Prime Minister Health Minister amadi BJP ki State National President GP Nath na chingba Center ki luchingba kaya unaduna wari sanaduna Manipur ki rajniti ki oiba charangnaba ama leiriba se loisinaba hotnagadaure loina Atopa paw amaga amok police personnel nifuga mari positive oire Assam da COVID-19 laichat thengna bahonavada front line da thoraktuna achauba thogdang loriba Assam police ki personnel nifuga mari COVID-19 nauna positive oire makhoi gi manungda SP gi rank da leiba amasu yaure police personnel sing asigi test ki result ngarang khangba ngamkhibani hojik phawda Assam police personnel lising amaga chamaga kunga tare tongan ba quarantine center da quarantine tawduna leiri haire positive oiriba police personnel nifuga mari asigi haksang gi phibam yamna phana leire athuba matamda makoi negative oirakwa yabagi thajaba yamna chauna lei haire